Lakhipuronline puthokjaba June gi tang 8 Laibak pokpa numit ki Khomjinba Pao tabirasi. Ahanbada maruoiba pao. Khelo India Youth Games ta thang tada Assam gi team na punna medal nipan laurokpaga loinana first runners up takre. Manipur na team champion oire. Sebana lauba SSLC porikha gi result ngasi haidoklagani. Indo-Nepal International Youth Futsal Cup 2022 da saruk yakiba Montarapur gi sanaroi ngamthoiba ningthaujabu taramna okre amasung Khelo India Youth Games ta Tripura gi thangta sanaroi singna medal ani phanglakre. Haujik mapungoi papau tabirase. Haryana na jumbu oiduna chatharakiba mari suba Khelo India Youth Games ta thangta da Assam gi nupa macha amadi nupi macha gi teamna first runners up takre aduga Manipur na team champion oire. Ngarang loisin kiba thangta gi event ta Assam team na gold ama silver manga aduga bronze ani phangduna punna medal nipan laurakre. Assam gi amata ngairaba gold medal Raja Singh na laurakhi. Assam gi silver medal phanglakraba sanaroi singdi Rahul Kumar Chauhan, Elena Singha, Ingudam Yaikhomba, Urmila Sharma amadi Monali Gogoini aduga bronze medal laurakraba sanaroi singdi M Santomani amasung NG Surasni. Panbayai Khelo India Youth Games asida Assam thangta gi punna sanaroi 13 ga official aniga sarugyakhi. Assam thangta gi president W Binoy Kumar na team manager aduga NG Osini Kumar na team coach oina sarugyakhi. Sebana lauba SSLC porikha gi result ngasi haidoklagani. Wafam asi Mukhyamantri Dr. Himanta Biswa Sharma na mahaki Twitter gi kuthangda phongdokhibani. Mahiroi singna Seba gi official website results.sebaonline.org natraga resultsassam.nic.in amadi atai website kharagi kuthangda ayuki pung 10 dagi result yengba yagani. Panbajai chahi asigi March ki tang 15 dagi tang 38 phauba Sebana laukiba metric ki parikha da handak mahiroi lakh mari henmanas changeng asida saruk yakhibani. Indo-Nepal International Youth Futsal Cup 2022 da saruk yakiba Montarapur gi sanaroi nganthoiba ningthaujabu taramna okre. Indo-Nepal International Youth Futsal Cup 2022 da saruk yakiba Kasar Montarapur gi nganthoiba ningthaujabu Montarapur Voluntary Women Welfare Association amadi Rising Club na taramna okre. Hairiba Futsal Cup asi Nepal gi Pokhara da haukiba megi tang 19 dagina 38 phauba numit humni chumna pangthoki amasung mahaki team na runners up takhi. Nganthoiba Kasar Montarapur gi ningthaujam Manitomba amadi Urmila Singha gi machanupani. Mahangna mai baklakpa sida Montarapur Voluntary Women Welfare Association gi president Mira Singh, General Secretary Rebecca Singh, Rising Club ki president Koizam Anup Kumar amadi General Secretary Oinam Pranoy Singh na Laipareng amadi fi yanduna taramna okhi. Thoromasida saruk yakiba akhanaba miyoi singdi N Chunilal Singh, social activist, M Gunabati, headmistress Montarapur High School, Salam Rajen asina chingbane. Thoramda wangangloi singna games and sports ki kanaba haiba hiramdasu wangangki haina Oinam Pranoy Singh Rising Club ki General Secretary na phongdoragli. Haryana na jumbu oiduna chatharakiba mari suba Khelo India Youth Games ta saruk yaduna Tripura gi thangta sanaroi anina medal ani phanglakre. Chahi 19 makha gi phunaba anigi KG 53 ki category da Kenija Sinha amasung thanglon chatpada Pratiksha Chaudhary makhoi animak bronze medal phangle haina Haryana dagi Tripura gi thangta gi team coach Manojit Rajkumar na paudamlakli. Panbayai Tripura dagi thangta yauna gymnastic, weightlifting amadi yoga na chingba event singdasu saruk yari. Tripura, please put your hands together for Pratiksha Chaudhary. And
अरोइबदा मरुइबा पाव अमुखन्ना खेलो इंडिया यूथ गेम्स ता थांग तादा असम की टीम न पुन्ना मेडल निपान लौरकपगा लोइनना फर्स्ट रनर्स अप ताखरे मणिपुर न टीम चैंपियन ओइरे सेबाना लौबा एसएसएलसी परीक्षा की रिजल्ट ngasi हाइदोकलगनी इंडो नेपाल इंटरनेशनल यूथ फुटसल कप 2022 दा सरुक याकिबा बोंतरापुर की सानारोय गांथोइबा निंगथौजाबु तारामना ओखरे अमसुंग खेलो इंडिया यूथ गेम्स ता त्रिपुरा की थांगता सानारोय सिंगा मेडल अनि फंगलखरे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकजबा ngasi gi oinadi matang asida loijare।